ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯃꯩꯁꯥ ꯄꯤꯔꯝꯂꯕ ꯃꯤꯔꯤ ꯆꯨꯈꯠꯄꯤꯔꯝꯂꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯄꯥꯃꯦꯜ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯌꯣꯟ ꯆꯨꯂꯛꯈꯤꯒꯗ꯭ꯔꯅꯤ? ꯀꯔꯝꯕ ꯌꯦꯅꯤꯡꯊꯥꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯉꯥꯏꯒꯗꯧꯔꯤꯕ? ꯇꯥꯔꯛꯈꯤꯒꯗ꯭ꯔꯅꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯅꯣꯡꯖꯨ ꯃꯍꯥꯛꯄꯨ? ꯇꯥꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯇꯦ. ꯊꯥꯖꯕ ꯀꯌꯥꯒꯤ ꯋꯥꯡꯃꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯍꯣꯡꯅꯕ ꯍꯣꯠꯅꯔꯤꯕ, ꯊꯥꯖꯕ ꯑꯃꯨꯛ ꯅꯧꯅ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯁꯦ ꯑꯐꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯑꯩ ꯏꯁꯥꯅꯗꯤ ꯑꯩꯁꯦ, ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯐꯕꯅꯤ ꯈꯛ ꯍꯥꯏꯔꯔꯣꯏ. ꯅꯥꯀꯦꯟꯗꯥ ꯈꯛꯇ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯄꯨꯟꯁꯤꯅꯤ. ꯑꯃꯨꯛ ꯀꯔꯤ ꯄꯥꯝꯂꯨꯈꯤꯅꯤ ꯌꯦꯅꯤꯡꯊꯥ ꯃꯍꯥꯛꯄꯨ?